Ahanbada Maruiba Pau. Andro Police Station the Nupi MSC Bagi Matanda Police Personal Mari suspend Tokre. Osi Mato Tohanda Batam Cray Magistral Inquiry Tauragani Hana Chief Minister and Birin Assembly the Fong Tokre. Agriculture Minister and Farmers in the Lohonian Tupahokre. From Jeras to be Pau meeting Tabi was Butaram of Jerry Hoji Pau Sandok the Pizari. Andro Police Station da Andro Kumandagi Mutum Ongbi Indira Kaubi Nupi Ama Sikibagi Matanga Police Personal Mari suspend Tokre. Osi Mato Tohandana Tham Cray Magistral Inquiry Tauragani Haina Chief Minister and Birene Assembly the Fungdokre. MLA Joy Kisana Hanglak Pawahangi Paukumda Chief Minister na Makatana Haikibada. Misi Asi Mato Karam na Tokibano Haibadu Magistral Inquiry Chataraga Chap Java Kanglagani Haiki. Nupi single graduate fauba lim na larik tamhanna bagi khudong java phangana ba hotnari amadi nursery dagi class 12 fauba lim na larik tamba phangale haina Education Minister Ts Radesham na ngasi question R da ukrul kendra gi MLA Alfred Kangam Arthurna ukalaki ba wahangi pakum da Ts Radesham na phongdokre English singani subna tara taruk dagi right to education gi makada free education gi khudong java sing nursery dagi class 12 fauba phanghanduna lakli haiki School yam lay given na kilometer from the school am lay hybrid no ozado masing sooner later subject wise when yang na to problem do everywhere in the hill districts and also in some rural areas labor ni matu akoi address tawna concerns and expectation do tawna ba koi kan hona jage mayam tana jaraga utilize to wi matang so atai tai jaga ro sam utilize tawna ba lay ri koi kan hona ri adu hona raga koi loina maktu akoi tawna ba address tawna hona jage Nupi Singbu graduate fauba lim na like tamhanna bagi wafam haujik fauba gi oina later basu National Policy of Education da lamda masigi oina masigi report pikhatkre atuba matamda policy da haptuna khudong chaba fangalagani haiki New education policy ama draft tawna ba Government of India na kanna 2016 dai paikalakpada akoi gisu Manipur dagi comment pibiro haina koi already 2016 da iraga pikhiba leire adu matungna new policy du lagadi adu umbagi include toropa kholakpa leiragadi adu kanna akoi intimate tawjake adu natragadi hojik phaugi di deadline timeline pibagi akoi policy da lejadabani na house da pizza bangam jaro hen thamjake thank you Natural Disaster Management ki demand diction da MLA K Ranjit na earthquake zone da Manipur asi leibana Khangau na yuar haba matam amada hekta thokpa yai Haujik fawda sarkar na kari Jackson tharang lokhat pa leire haina hanglakpa wahangi pakumda Chief Minister N Birena Disaster Management ki main power ki award pa leire Train staff contracted khakta leire masina maram oiduna atopa department ki mateng lori Quick Response Team ki MCS Officer Mari haptuna pung kun mari thabak tawhalle hairi MCS Officer Mari si koi tonga na masigi dam to deput tor kanda ekoi thammakana 24/7 wagi telephone number ga koi tor contact to holakana ini jaga gi lakpase tawhalle sumai tong na earthquake tholak pada mai chaklak pada ising ichaw da awa tar ba mising da Gramai tong na madugi safety measures speak dage Gramai tong rescue to go dage kari to go dage haibana singu the training saluraba mi contract rate train to rugale mai sak pusi su masana madugi compensate phangmum thoina lawedi singi dum kari gi singdani mai pok lang pok se dum disaster ni adum masi chingbum thoi adu ko hoi short circuit kum da kari kum da sak wa dugum du di yaudi hai si aina in charge werga amma madugum du ikoi IIT ga si thuna sarakanda youth singda maruina hogolai ba mayam da madugi kanana pinana bokoi honajari all districts laidiba district headquarters sing siga secretariat ta laidiba or aigi wero chief secretary or koi direct video conference togana district to the hujujik thokpo je koi hujujik num khangmang ambagi madugi facilitate tore Dhanamanjuri University Bill listing and subna tara taret ngasi chathaki ba assembly mi from the past tokre
Thangmaiban Kendra ge MLA Soriba MPCC ge Wangangloi KH Joy Kisana bill asibu khanarapada mahakyo ba wafam tabi de haiduna house tagi mapan thoki Chief Minister N Birena State University ma leho bahai basi leibak miyam gini bill asi pass tawraba matungda apam pam da amuk semdok pa yai haiki Sigi tawrami bang asi koina bill da puthoi pose hana mamang da loina tawraga ware lauraga leirama ba potune koina puthoga pass taw sem puthoi se Kari ki interest ta koi yetna public ki student community ki interest ta sida kana ba phangador si chhatro singdo yes sida koi provision ama koi na han masi puthom da koi cabinet fame women's college ani khale ba da gp orga ma yauge oza ki dem college manung da lai ba si dem college ki si masi oza sing ki si masi yaugte ya hons yes khanare Provision na makai koi da lai riba sine se koi government ki state ki university wall matung koi da state ki chancellor kari do na makai na do's and don'ts addition or deletion adu ya deletion ya ba pot adu ki pot do da koi tau se do immediately ahan ba da koi rusagi funding loina ana moi di ada ki tawro ka da min higher funding je lahor ka da state ki university ma le ho ba se am tangai fade Hai na khalla kana ko government pu khachu bne ba pass on ba khach rage koi na hoji thambiri do assurance thambiro hai gadi ai vote to yauja ro sir ai tokje ga jonra sana biro yaro hai kano gi please kano itom dagi motu No, I just really understand your sentiment. Please. Young na, mamang the should be given among your houses. Mamang your house the big Danda will be Hagadi. Please, look how you said them pumps. No, they get the other assurance speed, they get the young zero. Madam to user. But among your house proceeding when in the assurance be with I'm sorry, I do yoga, I took Cherry. Handak itchaw na maram oiduna lawfam kaya ising tumjin khibadagi lawmi singna awaba kaya mayok naribasi kokhanaba agriculture department na paikhalakpa thabaki manung chana sainik school ki campus ta handak ta hun khibal lawhon nga agriculture minister V Hankhaliana lawmi singda yenthokre yenthokpagi tharamadu da additional chief secretary agriculture ki director PH Rajendra yauna official kya sarukya ki Agriculture Minister V Hankhaliana haikibada atin ba matamda law pan bangamba lawhon makalasi makata na farmers sing dasu yentoktuna fangangani haiki Manipur sarkar na lawmi gyawa ba jengba matamda ikhoina thubu matamda pangba ya ba si within 3 months manung da lokpa ya ba seed sing se nursery se adam pi ba urubani maduna complete loan na satisfied oi bangam gone habdi lete repairing abase khoi pamba mak jodra phawda farmers inge wa do kaya hena ko awa base azam ko ngam gane na thaji State Disaster Response Force ke anuba battalion ama hangdok na bathaurang tawbaga loinana earthquake zone oriba Manipur da lairiba ariba building sing expert sing yauna masak hangdok tuna khudong thiba thok tringaida thugaibagi thabak paikhatlagani haina Manipur State Disaster Management Authority gi Vice Chairperson Adim Pamai na ngasi second MR ground the pangtokpa State Disaster Response Force ki train torba miyoi kuntra mapalda uniform yenthokpagi thoram da phongdokre Second MR ki CO Ningsan Amadi Response Force ki Team Commander SL Thangjaupa Wi-Fi na chingba na sarugya ki ba thoram aduda adim pamai na makata na hai ki bada matik chaba equipment amadi gari matik cha na thamduna miyang gi mateng pangna na bathabak paikhatle hairi State Disaster Response Force se lai laite haibasi mamangai da khangda bagumna Manipur se chatlameba aduna haujikti ekhoi si hingi ekhoi si leiri haibasi utnangai gi damakta aduga khoida maru oibase ekhoi gi si yamna akanba juhar haba Manipur da lakadobagi ekhoi da alertness pirak gi matungina ekhoi na tawgodobasi sibai singna response force sing asina duty tawgodoba all buildings sing si identify tawgodoba mokhoi sing siga expert team ga engineer singa changbugi maram oida ngasi se ekhoi ngasi digi hauraga ekhoi si chathagani Council of Higher Secondary Education Manipur gi thabak lobada habi jabi tawrabra haibagi chingnaba leire Council asida Under Secretary ama Assessment Computer Programmer ani yauna punna miyoi kuntra nipal gi thabak lobada Council asina notice ama di advertisement na chingba amatta thoktana thabak hapchin khrabra haibagi chingnaba leire
ISTV News na phangba pauda miyoy kuntra ni palasi lawba matamda sarkar gi ayaba lawgadabani adumakpo Council na Manipur Higher Secondary Act lisemaga chamapan marfudra nitoy under section tara nitoy clause 6 nathayraga thabak sing asi hapchin khabra haibagi chingna balaire Hobam sana tomba kauba miyoy amana under secretary oina hapa matamda English singani subna tara marigi January 3 advertisement thoklaga mathangi numit January 9 da appoint order thoki hairi Makata na tongan ba miyoy kuntra nipal gi contract basis sa thabak launa bagi wafam lakpa matamda hojik council gi secretary oriba education S ki joint secretary Cherol Puduna Rule and regulation to guide maram na miyoy mapal thabak tobagi approval pifam thokti haina mamangda Cherol ikiba leire adumakpo handa ki miyoy kuntra nipal lawba asidadi kariguma wafam amatta fongdokte hairi Hiramasigi matang candidate oikiba miyoy amana Manipurgi Chief Minister da Cherol iduna aran ahui tauriba si matik chaba thabak lokat pinaba khangan kiba leire adumakpo hojik fawba kariguma thabak amatta lokat pirectory Mahiroi kunagi yaifa thaurangi damak amadi afaba education purakna bahotnariba council asi matam-matamgi deputation lakpa miyoy singna makogi sendan from jaga oina onthokpa hotnarabra haibagi chingna balaire Paugi maraktatna tenba break ama Masidi suara jengge Kering tu tisha Masih kering kau Sidi yosi kan ini masih yosi tata tiskoni ne Adudi sanagi mohut yang nasin bayandre Beneath 100 meters from the Earth's surface, naturally filtered through sailing stones, pure, clean, and healthy water. Come and join the first Imphal Trade Show 2017, starting from 1st August to 14 August at Hapta Kangjebung Palace Compound. Organized by Socialist Students Union of Manipur SSUM. The main events are Sangari Lamjel for the first time in Manipur, Open Mukna competition, cultural show, painting competition, food court fun and marketing under one roof. There will be participants from all over India and foreign countries. The best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Break matong na taram nok chiri hazimaka taba pauda. Ngasi ayupong nipan makhairom taba matamda Imphal West Narcotics Cell na Kumanlampag ISBT Complex tagi. Panglungmai Kauba Cycle Police Station ki manung chanba fine lom khulda leiba miyoy asidagi kani kg ahum makai fare hairi local market lupa lising marfu rongi oigadaba kani asi atopa miyoy amada sinabala pada narcotics sale ki kangbuna fabani hairi miyam ki mihut oiriba nupi ki izzat sokpa thabak tawi haiba maral siduna thangmaiban apunba nupi lupna sinduna DM College Gate Pukri achoba mapal da ngasi wakat mifam chathakre Maraliba miyoy ki matakta makata na kongjang changsin gigani haina wakat mi famaduda saruk yari bi nupi amana ISTV News the wafam kya fong dorakle FIR machu police ta koi chandana le jarabani adubo hoji bhawa sar si thagat pirakta dana case makha chathaba yada dana leire bramoduna koi angam athakta changjin be aba maya amma koi changjin jarakani Online registration system amadi e-hospital facility RIMS tahan boy ngasi RIMS ki director in charge Nabachandran hangdokre Thauramadu the RIMS ki medical superintendent Arun Praja Singh na ana layang balakpa matamda matam sang na queue the lip to na laybagi awaba adu ngasi hangdokli ba system asina kokhan bangam lagani ahan bagyo ina RIMS ki OPD da counter ama hangle darkar ki matung ina counter masing hengat khigani Online registration system masi kanagumana mobile phone amadi laptop ta website www.ors.gov.in da changlaga e-hospital ki khudong chaba sing yengba yagani haiki facility si online registration system meja koi ticket lo buduni masi aha madam masi module tara turka khawdo e
NIC New Delhi gi makada ko na module ta troni module ta to ki manung sida mari ama initial na handa hodok pani mari si number 1 da module number 1 OPD te kai kakpa module number 2 blood bank ki information sing je loi phangani blood camp lady phangadra phangwaidra ka pagi A na kya no B na kya no O na kya no AB na kya no habdo module number 3 sina inpatient gi akoi sida ek lak bada tak mai laptop mayum da nyeng jarga ai hong ba saw bodo ade ben number kya da su lei habdo du khang bangam ni ade module number 4 sina ai ngasi taw gi ba investigation do ade yum da dum se lak na dru su tak yeng ga akoi gi laptop chong do ba hemoglobin do ai gi tara le re kun le kai chong do masiki facility si taw ga do ibni do ngasi maki woni di tikai ka pona hong do pani Manipur State Pollution Control Board na Sinduna Waste Disposal and Management Haiba Team da Mahiroi Singhi Oiba essay competition amadi painting competition ama pangthokre North AOC da leiba MPSC examination hall amadi DM College campus da leiba ima khuntok hanbi sanglen da pangthoki ba essay competition adu da class 7 dagi 10 amadi 11 dagi higher class fawbagi manung da changdam naki Painting competition ki oina su class 7 dagi class 10 amadi class 11 dagi higher level class amadi art college ki Mahiroi Singh yauna competition adu pangthoki ngasi chathaki ba competition adu da Manipur State Control Board ki chairman MLA L Radhakishore na haktheng na yengsinki ngasi pangthoki ba competition adu ga mari leinana MLA Radhakishore na phongdoki bada pangthok liba competition adu dagi makok thongba Mahiroi manga khangatuna Guwahati da lagliba September 4 amadi tara da pangthokadoriba national level workshop conference da saruk yagani masigi achangba Senfam Singh Pollution Control Board na puthokani maruaina Imphal City bu fatta haudi lehendaba amadi Loktak Park ki hojik oirakliba phibam singi matangda government asina akhanaba policy program sing sinduna thabak paikhatnaba honaragani haiba wafam sing phongdokki issue oiriba aikoina Delhi ki product toriba hospital waste no adoga market waste no domestic use waste no smaina waste mayam sing se waste disposal amadi waste management sigi thimsida painting ga aikoina Asia ka competition pangthokpani hariba competition ani asidagi aikoina satra si manga satra manga aikoi 1 to 5 topper sing khangala kandu da national level da Guwahati da September ki tang mapon amasung tara da workshop conference ama national level da pangthokani maduda saruk yagani maduda saruk yaba matamda aikoina khangkaliba akoi gi satra sing se makoi tara sigi chatpagi khotpagi kharsa prosai koi Manipur State Pollution Control Board na biar tokani somdauna akoi national level gi conference yaurga halak laba matungda angang sing sigal loina na akoi state level da atoba masigi conference na taga discussion ma pangthoaga hojik Manipur da moruina waste ki problem sing se masi solve tong na hona gani akoi Manipur State Pollution Control Board na pakhat chana bo honari besi yan han the first Imphal city next Loktak Lake ani is the first priority pin na bo hona jari mase akoi Manipur ki government civil sing biri ba and Biren Singh honorable chief minister mahaki lusing makada mahaki akan ba instruction na magi makada akoi Imphal city is clean wena na ba free waste wena na ba ama next akoi Loktak Lake se hojik Loktak Lake the environment kaisla liba kam problem mayam laksar selection to saliba mayam singa sigi akakna ba akoi decision ma project ma semna ba amadi masigi management tongna ba gi akakna ba pandongi makada pangthokpani Malum awangi crematorium lambi pakthokpada sokhibadagi atopa mafam ama sinbiu haina Manipur Sarkar da haibada ngasi fawa thabak laukhalaktaba bu yaningdaba phongdoktuna lamdam adongi miyoi kyana ngasi yupung taruk tagi tidim lambi ban chatharamba adu sarkar ga yanaba purakpadagi handokre banasi hana nungthil pung taruk fawa chathagani haina tawrambani convener Raman Blaishram na phongdorakpada August ki tangkun fawbagi manungda thabak pangthoraktrabadi khongjang changsingani haike asidagina tangtra manga da haibani manade tangtra hagi matungda tratu goibe asida unaraga solution ma porni na thaja ba pirakudagi kai ngasigi tawjari ba banasi ko lip tawjare ado galona na hariba ime chief minister na thariba tangtra manga si ngai jaraga tang kunmo ngai jaraga aitare kala kidang lapso tang kunmo ngai jaraga takuma kaigumba hariba matam masida mana piribe insurance sida pi da tragadi ngasi dagi na kan ma khongjang yam kan ba agitation tawjagani aina takuma tedagi akan ma khongjang ma tawjarani aina mangi phom thamjari bandil lip tawjagre adubu malom saita khoigi malom gi jaga da samal khabiri ba airport authority of India gi samal khabiri ba that means
kilometer देना मालोंगी कोई की मशीन बहुत खाबी रिबा वाल सिमदी कोई की सिमी से के राय में ताजे बहुत थिंग बाय ना कोई किसी की मीटिंग से लेना रहे Fit Chama Sangba Fit Humdra Pakpa Crematorium Oibia Balam Ama Praza Singi Damak Yenglaga Pibi Rapagi Damak Works Minister Tes Biswajit Handloom Gi Director Ke Lamu Kangmay Amasung Yungkam Irabat Ki Machanapa Rosobu Wangkai Kuno Women Development Committee na Tagat Pafung Dorakli Paugi Maraktat na Atemba Bregama Jerome Hotel, Palace and Resort, first Manipur 3-star hotel in Guwahati. Rooms with free Wi-Fi, breakfast with tea, coffee, Manipuri lunch, dinner, high-tech conference room facility. Jerome Hotel, the brand of Manipur, has a new hotel at Guwahati with Jerome Palace, address Paltan Bazaar, next to Bazaar, India, near Nepali Mandir. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo ina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adongi convenient oiba khudong chaba matam ama yenglaga sanaba lakpiyu. Helping Hand Finance Service Pauna Bazaar amasung branching da apikpa sendoida group loan pizari lobiyu. Loinana hausare tha amada anirak oiba lottery cum tender stop payment savings scheme lottery phawbada lakh mari ahangba share khara leiri yaubiho. Phone number 0385205178 or 8974877505. Hello, Doctor. I estimate na sa wholesale numit ko tingin numitang walang pungtong tapong matanas sa doktor live calling program ni. Lagi ba agas kita ang sa wholesale numita Dr. Irom Anil hematologist na guest Dr. Oibigani. Topic na iga marilay na naba anabas sumasigilayang haibasini. Adong na call to wira ka dabay kay telephone number 2442336. Breaking matong na taram nok chiri makatapapawda. Makuya madi akoy badal laibag ko sing electric wetting labasu may ningtina fangdre hairi hiramasigi matangda report ama. Kangwokpidagi Imphal Tamay Lambida kilometer kontrarom sanglaga laiba makuy amadi akoy wigi khulsingde electric wire tinglamlaga amuk natra anirak tamak may tharakpana khunjasing na waraw nare. So lising ani mapandagi Union Minister of New and Renewable Energy na khungang punamakta may panghanana ba lokalakpa khongthangi makhada may pinagi masaksing khunsing aside yorak labasu kana dabana makoi khundal leba dukan amata da electric bulb na singba pot amata yonde dukan phamasing na sen namsindana thamba pamdabdagi bulb yondabni haina phondorok pugal loinana khunjasing na may sang naina laktabgi wafong kaya amasu pendaba phondok narakle laktabani na bulb thamrasu kana balaite mi kana nasu lawide ado free da chale kari tawgani thamlaga khoi kana balaite bapti thamdre ai khoi lasan songpi bung langka haizol belayang punmari manga se khoi area se while ma di tingla main line ni le du phayana nei phangdre ba yumlakti lising ani mia le adubu mai di dum thabadi chhiyama gi changda sum pdp rebne adubu aho khunsi mi mai sin thi ngai na laktaba tha ama gi manungda numit merini mangani gumba marang marak ta lai adu mai laktaba kanda ekhoi hojiki solar na ayamba dum sizine ekhoi area sida adu solar ga candle asina ayamba ekhoi area da sizine India government gi akhanaba thoksil amagi makha da khungang khudimakta electric yahangedamni harabasu electric wire tingamaga khunjasing da phangi natra phangde haiba authority na yengsendragadi asigumba scheme asigi kana ba karisu leiti haina su khunjasing na makha ta na phondorakle pawdam jariba ningtau khrim sana jaw mitai makui village Kuki National Liberation Front ke General Secretary Tonlen Lang alias Laimoy Hokip sakang da basing na ngarang numidang pung mapalom taba matamda Tribong Bazar da nongmay na kapto na hatamle kanana karigida magmahak pu kapto na halam libano haibat chap chaba khangbangamdri Mahila Patanjali Yoga Samiti na Sinduna Acharya Bal Krishna gi mapok numit amadi receive bhuti palan numit kamari lainana Langol da medicinal plan kya thakre Thoramadu da Deputy Chief Minister Y Joy Kumar Su Sarukyaki Pauna Bazar da Laima Manipur Women's Cooperative Bank Limited na Chief Minister ki Relief Fund da lupa lising yang kai gi mating pikre
Bisnupur district ki manung dalai ba tobul asi luna nana thamna bagi pandam da tobul welfare association asinduna chei khuding August ki tang Nepal da khwai de ki luna nana laiba mafam singadu da sel gi mana piduna pangthok tuna lakli handak chei gi August nipan gi mangoi nana numit kharani gi mamang da gi club organization mera pai bi amadi association singna tobul gi mafam singda magi area khaidok na duna lamtu singduk pa hokre Lamtu Singliba Mafam Singadu Tobul Welfare Association a Yengsilaba Matung Inna, Makoina Loba Wareki Matung Inna, Quaidigi Luna Nana Labor Mafamadu Leptok Laga, Selgi Mana Piga the Bani Haiki. Bisnupur Public School Gi Ka Tangba Sarukte Kariba Fencing Asi, Mio Karana Tugairam but Tawongu, Yaning the Bafongok Tuna School Lasigi Mahiro Singna Wakat Kongjang Changsin Kre. KCP Military Joint Committee gani suba mapo kumon gamari lainana ngasi old age home amadi children home kaya da firol amadi chana thakna mapolam kya khudol tamkre amarom da KCP Military Council ki tara suba rising day gamari lainana lupasigi moirang kuno dalaiba designated camp ta free health camp pangthok pagaloinana uchara thakre KCP Military Council Kanglaipak Institute of Information Technology and Youth Skill Development Kumbi Lerak Achoba Development Organization Amadi People's Progressive Union Sinduna Pangthokiba Thoram Aduda Hanagi Minister N Mangi Kumbi Municipal Council ge Chairperson Ibe Chamadi Vice Chairperson Bobby Chan Luang Amadi Lup Asige Commander in Chief Nongren Khombana Chingba Mioy Kyana Saruk Yake Kwakta Government High School gi Hanagi Oja Watpagi Khudong Chadaba Mayok Naringai da Manipur Sarkar na Oja Mapan Leibagi Manungda Oja Ani Transport Taukibabu Yaning da Bafongduk Tuna Ngarang School gi Mahiroi Singna Class Boycott Taubaga Loinana Kwakta Bazar gi Akoibada Mahiroi Singna Khongchat Amachat Kre Tang Tara Faubagi Manungda Oja Transport Taubagi Order Kakpaga Loinana Awat po Oja Hablak Tabat Tarabadi Tang Tara Mathoidagi Khongjang Changsin Gani Hairi अखोइना तामजरबा दिमाला सि को 2009 अमदि 10 दगी स्कूल अपग्रेड तौजग्रा खुबने ngasi फाउदा कोकता हाई स्कूल असे लिंखलकपदगी चपचाब इंफ्रास्ट्रक्चर अमदि ओजा सुना लाइजदे लाइबा अगस्त के तांग तारा होगे मनुंग दो ओजा थाबिरक्तबा तारोगदि माहरे लुक कयागा खोंजंग चंगजरगनि Akoi bagi fibam ngak senduna thamna bagi pandam da chei khudingi pangtutuna lakpa isai nongmai gi thoram handak chehi gi su where have all the flowers gone 4.0 floxy triumph da senduna kurkul makha lekai da sabal lampak ta august ki tang manga amasung taruk ta pangthok kadori ba thoram asigi matang da sai sakpa aku chingang bamna wafam kya thamlakle koi imphal da koi na ubu phang ta ba koi gi asangaman haidar environment ka mari lena ba koi greenery koi gi samna da imphal mak ta si thoi ba pollution adegi koi plastic waste ade sum myam je koi sum day to day life ta sum no magi sum koi gi pusi mahing de sum yam na mo si yauksalak pa adegi koi ju yam na di pot sum adjust torok pa adegi myam je koi na chingya tam ya da puthoga koi kamai ta una hana leiram bage koi how it used to be koi environment se kamai ta romuge have da adu remind to bugi chance sam logjavani masida koi yaw activities ham se koi sei yawi adegi paming leira ba film khara ju kapse dauri environment ka nagna leiram ba miyam sing ji ba koi ngasai gi saukhalak pne na la iba miyam sina kamai na thugai rak page hane gi lejena koi indigenous culture mangal ke have je masi ga mari le na ba smain to ba koi event de PK Films na celluloid kuntra mga MM da mga suboy na putok pa Manipuri feature film nang nagkapapakche they have a film asi Congo gi Kinshasa da pangtok kadori ba Kinshasa International Film Festival da competition section da saruk yana na ba madi Congo gi miyam da yenghana ba festival asibu sililang ba singna film asigi producer Barton Tawrakle hairi Hajore bada mari ba pau amukahanna Andro Police Station da nupia masikibagi matang da police person bari suspense tawkre. O si mathaw tawhan da bathamkre magistral inquiry tawragani hana Chief Minister and Biran Assembly da fongdokre. Amasung Agriculture Minister na farmers sing da lawhon yenthok pa hokre. Haji pau bagi na ISTB na pijaba pau matang aswai da loisin jare meeting tabiri basing bomukan na kurum jare.